आकाशवाणी इम्फाल Ngangom Kiran Pau Pajari. Galaxy Pluto Cluster amagi maming loktak haina thonkhiba postdoctoral researcher amasung astrophysicist Dr. Ronan Dolai Songa Mukhyamantri Yumnam Khyamchan ga ngasi Imphal leiba Mukhyamantri gi secretariat tu unakre. Japan gi National Astronomical Observatory da lam masida thijinbagi thabak tawriba Dr. Ronaldo na nauna semgulakpad ngari ba thon misak mapai ama handak to puthoktuna madugi maming Manipur gi loktak pat ki maming thonduna loktak proto cluster haina thon ki bani. Dr. Ronaldo gi honaba kanma masung Manipur bu malem da saktak na bo honari wakalon adabu Mukhyamantri na thagat pa phongdokki. Mukhyamantri Yumnam Khyamchan na hairi Naga Misham Taruk namduna fakibada chenabani haina chingnaba miyoi mari phare sarkar na wathok asi yamna hakchina lawduna phajin kriba miyoi sing phangnanaba security force na thibu humagi thabak leptuna shathari. Kangpopu jila ki Makhan Naga village tanga si Mukhyamantri na mafam aduda lairiba lanjan narakpa miyoi singa unaduna wari sanaba chatpada paumi singda wafam asi phongdokki bani. Mahak na hai miyoi taruk phajin kiba thawdok asiga mari lenana miyamgi wakalda fawriba nungaitaba singadu sarkar na khangi. Phajin kiba miyoi singe langla langjil athuwa matamda phangma ngamlagani haibagi thajabasu Mukhyamantri na phongdokki. Makhan Baptist Church ta hangdokliba ririb kyamta lairiba lanjan narakpa miyoi singa Mukhyamantri na unaduna wari sanaki. Mukhyamantri na makoida cheng hawa yauna sana thangnaba polam singsu yanthokki. Tarataruk suba Manipur State Film Award lisingani kunmaring asi Imphal gi konung mamangda laiba Manipur State Film Development Society gi auditorium de yanthokre. Thormadu da saruk yarduna Rajapal Ajay Kumar Bhala na hai cinema haibasi miyam nungai hananaba icham chamba medium ama oibata natana khunai gi sanskriti amasung chana lonchat kaya gi mami tariba shakti leiraba medium amani. Afaba film singda khunai magi puwari shaktam amasung miyang gi pungning wakal singning thina uwa phangi. Manipuri cinema na Rajasi Kala Sanskriti amasung chana lonchat sing ngaktuna thambada chawrba thawdang lauri. Film gilam da thabak tawriba miyoi singna Manipuri cinema bo hena chawkhat hananaba lauriba thawdang singbo Rajapal na thagatpa phongdokki. Thormadu da saruk yaraduna Mukhyamantri Yumnam Khyamchan hai cinema na miyoi bagi wakhalda anaubi inot kaya piduna makhoi gi punsi mahingbu lamjingbada chawna mateng pangli. Akaknama masak mathum kharakakna Manipuri cinema bu chawkhat hananaba honariba si thoidokna thagatningai ni. Manipuri cinema bu hena chawkhat hananaba sarkar gi maikaidagi tawba yaba thabaksing yangsilagani hainasu Mukhyamantri na phongdokki. International Women's Health Day ga mari lenana Indian Medical Association Southeast Manipur branch na sinduna ngasi Kaksing Jiban Hospital da lemna HPV vaccine kapthokpa masung miyam da khangan bagi thoroma pangthokre. Thormadu District Health Society Kaksing na hospital asiga punna sinduna pangthokki bani. Thormadu da akhangai singna HPV vaccine kapthokpa gi tangai fadaba singi matangda wa ngangki punna nupi masa kunda vaccine kapthokki. Karnataka ki Mukhyamantri Siddaramaiah na mahaki pham thadokpagi cherol lok bhavan da chatuna Rajapal gi secretary da pisinkre tungda paumising da wangang da Sri Siddaramaiah na hai pham thadokpagi cherol adu Rajapal gi secretary da hakthing na pisinki. Mahak na hai kaman na mangonda Rajya Sabha gi sit pinana bahairaki adubu mahak da yakide maramdi jati thaki rajniti da mahaki apamba laiti. Mahak rajya du gi miyam gi damak makha tara thabak tawki gani hainasu phongdokki. Pradhanmantri Awas Yojana Gramingi Makhada Rajatara Nitoida Yum Sana Nabalupa Koti Lising Tara Kendragi Rural Development Mantri Shivraj Singh Chauhan Kaitokre. Raja Singh Adudi Assam, Chhattisgarh, Gujarat, Haryana, Himachal Pradesh, Jharkhand, Karnataka, Kerala, Punjab, Rajasthan, Tamil Nadu Masung Uttar Pradesh ni. Video conference ki khutang da pangthokiba thorma mada Sri Chauhan hai lebak asida lairiba lairiba miyoi sing yum sana naba Pradhanmantri Narendra Modi na pikiba thajaba singadu thabak to onthok naba mathau taba thabak sing leptana faikali. Mahangna hai thausalasi makhada yum koti mari lak mariputara manga sana naba pandam thambagi manungda yum koti lak ahum hena saba loikre. Uparashtrapati C.P. Radhakrishnan gi Karnataka, Goa amasung Kerala gi numit humni gi khongchat hayeng dagi hauragani. Mahak na hayeng Bengaluru da hek yaubaga Art of Living Foundation gi sahi nifu mga surakpagi malem thaki thorum da saruk yagani. Madugi tungda Karnataka ki Davangere da leiba University BDT College of Engineering gi Platinum Jubilee thorum da saruk yagani. Paulo Jere.